A Songpijang Mangzol Thong Thugairamba amadi Kobru Laikha Jangmol Village ta leiba Sanamahi Laisang Thugairamba gi thodokta chenaba mioi mari Kangpokpi police na fagat khrei Atai chenaba mioi sing makhata na fagat naba police na investigation chathari haina DIG Range 4 angam ka mai Romanas na phongdukhrei ngasi Imphal West SP gi conference hall da pangthokiba pawgi mifam amada mahangna makhata raduna hai haukiba April gi tang 13 amadi 13 gi lonaba hingda Kobru lambi da leiba maru oiba thong ama soiriba A Songpijang Mangzol Bridge Thakangdaba Singna Thugairam le haiba paw ma fangbadagi Kangpokpi police na FIR ama lokhatlaga loinana thizin humjin bagi thabak chathabada chenaba mioi ani fa bangamki faraba mioi sing adudi Saijan Village Kangpokpi dagi Tanggolen Kipgen Chahi Kunmari apokpa Thangjang Kipgen amadi Ichai Gojang Village dagi Paukai Bolsam Chahi Kunmapan apokpa lekhidraba Thangpu Bolsam kawi mioi animak Judicial Magistrate First Class Kangpokpi da puthoklaba matung April kun fawba numit marini gi police custody dari malok thakhrei nakal amromda April gi tang 13 gi numidangda Kobru Laikha Jangmol Village ta leiba Sanamahi Temple amadi Chowkidar gi yum mai thadok lamba thodok aduga mari leinana mioi ani Kangpokpi District Police na faraba mioi sing adudi Jangmol Village dagi Ot Khotang Kipgen gi machanupa Saiminlan Kipgen Chahi Kuntrani thoi madi mahaki manaunupa Saitin-sat Kipgen Chahi Kuntrama thoi kawi hairi makhoi animak JMIC Kangpokpi da puthoklaba tungda April kun fawba numit marini police custody deri malok thakre haina DIG angam ka mai Romanas na phongdoki They am to wire me hide masi root sida ayam ba khai khai masi gi sida akogi base camp haina akogi police personnel adequately deploy tawre route to so akoi deploy to strategic locations plus ching matun akogi live pukri masu laini ruga akogi sacred site mataki asu machigi area so akoi police loina deploy tawre akogi security measures akan ba koina local laga already in place Maduna akogi karigumba patan buktanaba haina preventive measures adequately police department na locally